ngasi phongkhiba tongan pauche singdagi lokhotjaba maruoiba pau khara sandokna pijari ahanbada kuki MLA singna chawgalakpa chief minister na lamdam sida lengakpa yaroi haina Sarojini na phongdokli BJP gi masoi taraba Kanglup singna absolute majority fangnaba kuki MLA singa punsinnaba honariba adu tokpiu kuki MLA singna chawgalakpa chief minister na state asida lengakpa yaroi haina Universally Mothers Organization UMO gi president Moirangthem Sarojini na phongdokre lamfelda leiba UMO gi office da pangthokiba paugi mifam aduda Sarojini na hai relief camp ta leiriba mipum khudingmak masagi mayumda hanjan handriba phawba makhaidi kuki MLA sing house ka mari phana chatpa yaroi me 14 phawbugi manungda lengak semna bo honari haina ningphung ngangnariba asida kuki MLA singna sawgattuna CM pirakpa tarabadi madugi chapchaba dwaita masana pujagadabani mahana makhata na phongdokibda me 3 dagi ngasi phawba hana sunaduna lagliba asigi waroichin leitri miyamna yadre haiduna chief minister phamdagi N Biren lokthokuna president rule chalairakpa tha mari surakadorba matam asida Manipur gi issue asi ahongba amata leite BJP manungda pamdriba asi N Biren na CM oiba asini adubu mahak natrabasu anoba ama khanba ngamdriba asi BJP manungi matmanadaba adudagi center na khudongchaba lobani British ki mayokda lan hoba ngamliba Manipuri ni adubu akhang ahi lairik laisu haiba mioi punamakna puthokduna leiraba matam asida iramdam kangkhong jaheliba asi kari maramgino athuba matamda kuki MLA singna sawgattana matik chaba chief minister ama khanduna lebak asi kangadabani haina makhatana mahakna phongdoki separate administration gi matangda kuki MLA sing amadi suda leriba kuki militant singa Guwahati da wari chanakhre kuki job furuki oiba tokhaiba lengak ama lehennaba makhoi gi demand gi matangda Manipur gi kuki MLA sing kuki loop sing amadi suspension of operation da leriba kuki militant group sing ngarang Guwahati da unaduna close door da watanakre agency gi pauna hai Manipur gi irang tapna nemtharakpaga loinana kuki jogi oiba separate administration ama leinaba demand tawduna lakhiba wafam gi matangda makhatana kari khongtang lokotpa yabage haibagi matangda khananabagi damakda kuki community miyoi haukiba yumja gesen numitagi hogduna Assamgi konung Guwahati da mathang laknaduna hotel amada punna thunglaki hotel asimakta da closed door ngarang wari sanakibana maram oiraga kari matangda wari sanakibage haibagi chapchaba paudi khangba ngamdri adumakpu mifam aduda saruk yakhiba miyoi sing amana phongdorakpagi matung innadi Manipurda kuki jo miyam tathi tawoina amadi namthaduna lakleba asidagi free oinaba Indian constitution gi makhada community asigi oiba separate administration ama soidana lehennabagi matangda kopna khanaki loinana Manipur manungda kuki jogi oiba separate administration ama lehennaba makhoigi demand asi phangnaba central government ta makhoigi oiba karamba wafamsing thamduna taksingani haibagi matangtasu khanaki hairi Manipurda president role thambadagi state asigi ing tapna pharakbaga loinana laingaki mathangi oiba khongthang singdi Manipurda matam chuppagi oina shanti lehennabagi matangdani asigumba phibam asi lakpaga iroinana stakeholder pumnamakna tungda kari thabak lokhatkadage haibagi matangda wa khanaba haurakle haina atopa paugi likhun amana phongdokli Assamgi makok thongba police officer amana Manipur gi kuki MLA sing kuki loop sing amadi suda leriba group singi oiba mifam ama ngarang Guwahati gi mafam amada pangthokre haiba asumbani adubu wari adu mafam asigi administration dagi hana khanghalamba tawdana pangthokibani mifam adu ngarang nungthil athengba phawba pangthoki adubu masigi matangda aikhoida paw amata pirakpa laikide hairi aikhoina phangba pawda mifam aduda mioi 15 rom saruk yakhi haibadi khangle haina PTI da phongdorakli ningsingbiai chief minister Nongthombam Birena chahi asigi February 10 da chief minister pham thadokraba matung February 18 dagi Manipur da president rule thamlakhibani kumja lesing ani kuntaret phawba leigadaba Manipur legislative assembly hojik animated suspend da thamli Indiana naga political issue lumna lode India mobukjel singde haina inenchen ayemna phongdokre all naga student association Manipur ansam amadi tangkul katamnau salongna sinduna humbudra manga suba naga publicet day gi thorom ngarang Urkhol district ki headquarter gi town hall da pangthokre thoromadu da NNCN GPRN gi member collective leadership RH Rising NNCN GPRN gi member collective leadership Kraibo Chawang UNC gi president NG Lohor ho NNCN GPRN gi closer amadi WTR CAO
Q Taker Chamon Jaso NW की President Priscilla Thuimai NPM HRS की Convener James Mazamo यावना TNL CNPO JTC NPO NWC NDDWA JDWA TSL TNL amadi TMNL gi mihut singsu saruk yakhi thormadu da saruk yakhi ba singna athubada naga political solution purakna ba wafam phongdok pagal loinana India na ngasi pawba naga issue sing waroi sin puraktana thamba pen da ba wafam sing thamki loinana me tara taruk da naga publicite day lokthok pagal loinana numit asida naga taba mafam singda school yauna mahiloi sang pumna mak suti oina ba su lokthokki amromda humudra manga suba naga publicity day ga mari leinana NNCN IM gi chairman Q Tukona sovereign nation ama oina ba naga political identity mayek sengna khanganaba amato oina naga sing leptuna asigumba historic oiba amadi chumduna lehoragadaba ningsing thoram ama pangthokpada apenba poi declaration of naga independence amadi publicity yumpham oikiba framework agreement gi damak naga singna matam pumbada lepkani haina phongdokre Kumjalising on Champon Kumapal gi January tarada Naga Singna Simon Commission da memorandum ama pisin kiba adumagna Naga Declaration of Independence ki maru hunba hokrabani masi Naga gi historical amadi politically right ka mari leinaba Naga miyam gi pukningda yektuna leheroga daba thodok amani masi magna hojiksu Nagalim manungda leiriba Naga miyam gi nakongdana ninduna leiri indigenous miyam gi damakta leiriba international law amadi human right na pambai oiduna Naga miyam gi democratic Spirit light ama laknabagi lambi ama uhenabagi damak isorna thagali haiba wafam thamki indo Naga history asina Indian singi pukningda kari karamba miyeng Naga singda yenglibage haibagi chapchana khangdokpaga para ama ohele Naga political movement asi sahi humbudra manga farakle adubu sanglaba sahi asi makoigi political ideology amadi constitution gi manungda Naga miyambu namthaduna lehenaba lakli namthaduna thamli masigi India Thajaba hatpa lamchatna aikhoigi damakta mangda hena khongpham chena leptuna sungsinnabagi thongna piba oina lakle Naga nation amagi senglaba sovereign right pu occupational force na kaidong nungda maithiba piba ngamloi haibasi salingma Naga political movement asina taklabani haina su phongdoki Makatarpa nungaitaba pau amada Jharkhand da anti-nexon operation chatharingaida Brazil tarakpadagi Manipur dagi CRPF officer ama laikidre ahum sokle Yamna laibak thiba thawdok amada Jharkhand gi West Singhabhum district ki manung channa Baliba khulgi jungle amada anti-nexon operation chatharingaida khanghodana Brazil tarakpagi thawdokta Manipur dagi kuntaruk suba CRPF battalion gi maitai macha officer ama laikidre ahumna asok apan nangduna hospital da laikanari hairi laibak thiba thawdok asi ngarang numidang pung 10:30 rom tarakpa matamda thokhibani laikhidraba CRPF gi second in command officer adu Manipur gi Imphal West district ki manung chanba awang sikmai mayai lekai dagi Maharabam Prabho Chahinipu taruk kawi mahaki service number 21C IRLA 71006 ni laikhidraba second in command officer asina luchingduna security team amana area domination togduna operation ama chatharingaida akanba nonglai lungsit amadi akhak arauga loinana nong marakta Brazil tarakpadagi officer Maharabam Prabho amadi mahakka nakna chatminaba CRPF ki assistant officer amaga Jharkhand police ki personnel ani amaga asok apan punna nangkhibani asokpa sing adu khudakta manangnakpa Kariburung SAIL hospital da pukhatuna laikanaki adubu Maharabam Prabho laikanaba ngamdana laikhide hairi amaromda thawdok adugi matangda awaba phongdokladuna masagi duty pangthoklingai manungda laikhidraba officer second in command Maharabam Prabho bu ikai khumnaba utpagal loinana mahaki imung manungi awabada su saruk yari haina CRPF ki official singna phongdokli Siroi Lily Festival mai pangna pangthoknaba security ki section thorang chapchana lokhatle security matik chana thamle haina CS na phongdokli
Tha asigi kundagi kunmari pawba ukrulda pangthokadoriba Siroi Lili Festival asi mai pakna pangthoknaba security ki section thorang chapchana lokhale festival asida miyamna singnaba amata leitana saruk yabiu haina Manipur Sarkar ki Chief Secretary Prasan Kumar Singh na phongdokre ngarang Governor Rota leiba Manipur Fire Service ki headquarter da pangthokpa thoram amaga mari leinana Chief Secretary na Pawmi Singh da haikibada festival asi mai pakna amasung ingtapna pangthoknaba lengaki maikaidagi security ki akanba section thorang sing lokhatle Imphal dagi ukrul yongna chatliba lambi asi matik chaba security forcing thamduna saphanaba honari festival pangthokpam lambi gi tongan mafam singda security force matik chana thamduna pamdaba thodok sing thoktanaba akanba moongda honari hiramasi gi matangda Manipur Police ki DGP masamak ukrulda chatuna security gi pibam yengsinba yauna review kaya pangthokli maram aduna miyamna singnaba amata leitana festival asi saruk yabiu sakhangdaba kangbu kharana miyamda kihan khanganbagi warol sing phongdokliba asi aikoina lumna lofam thokte hiramasi gi matangda sengdok warol sing pirak su laikhrabani miyamda kihan khanganba tonga sing sandokpa lepiu sandokliba sing asi miyamda kihan khanganba naba honaba yumpham yaudaba wafam singni masida miyamna thajabiganu miyam saphagadaba saphana thamnaba lengangna chapchaba thorang sing paikhatli haiki amaromda ngarangi thoram aduga mari leinana Chief Secretary na haikibada Manipur Fire Service asi matamga chunaba moongda disaster thengnanaba fire fighting equipment thamnaba honari haiki Central Government ki pandamdi terrorist maru phangna muthatpani haina Amit Shah na phongdokre Kashmir yauna lebak asigi tongan mafam singda operate tawriba terror outfit singda Union Home Minister Amit Shah na akanba warning tawraduna Central Government ki pandamdi lebak asigi mafam khudingda leiriba terrorist sing maru phangna muthatpani terrorist singna chathaba thabak thong sing Central Government na khangduna leiroi haina phongdokre Delhi da pangthokiba thoram amaga mari leinana Union Home Minister Amit Shah na haikibada Prime Minister Narendra Modi ki lising makada Kashmir yauna lebak asigi North East amadi left wing extremist singna sohallaba jaga singda center gi maikei degi akanba pakhum chapchana pikre terrorist singna makhogi pangdaba attack adu makhogi mai pakpa amani haina lorambadi yai adubu makhoina khangadabadi Narendra Modi government na terrorist amata lemna tharoi lebak asigi mapam khudingmaktagi terrorist maru phangna muthatpa haibasi center gi chapchaba phiremni Maitai Singh ST list chanaba Governor da nauna amuk taksinkhre Maitai Singh ST list chalhanaba RTI State Committee gi muhit kangbu amana Governor da taksinkhre Maitai ST list chanba haibasi nauna changadaba nate hanagi phibamda hanjinnaba thabak lokal pani haina RPIA State Committee gi President Maheshwar Thongaujamna phongdokre RPIA State Committee gi nauna khallaba mihut kangbu amaga Governor ga unaruraba matung Maheshwar Thongaujamna Pawmi Singh da phongdokibada RPI State Unit ki nongna khallaba committee gi ahanba thabakti Maitai Singbu ST list chalhanaba honabani ST list chalhanbada state ki recommendation ama center da thaba mathau tari Maitai Singna ST list chanba haibasi hanadagi chanaduna lakliba adu amuk hanna hingat hanbiyu haibani ing kumjali singamaga chamapan subna Nepal British ki matamda phongba Maitai ethnic graphic reporter Maitai Singh asi Primitive Hill Tribe haina yauduna lakibani loinana English singama chamapun kunmathoi amadi lisingam chamapun kunthamathoi gi census tasu Maitai Singh asi Primitive Hill Tribe ama oina yauduna lakibani adubu lisingam chamapun yankhaimathoi gi constitution phongkiba adugi lista Maitai Singh asi ST lista yauraktabana Indian constitution na piriba ST ama oibagi khudongchaba sing ngasi phawba Maitai na phangdana lakibani NIT gi registrar ga manaraga tawkhiba arora thup kaya gi wafam KCP PWG na video gi khuthangda miyamda khangalakli Lamphel leiba NIT gi registrar oiba KS Tomba amadi mahaki staff thangmi bandagi computer gi assistant professor oiba Khelchandra civil engineering department ta assistant professor oiba Uripok Baspati lekai degi Romiji amadi registrar gi PA oiba Pangai degi Robita ga lona tawkiba thabak NIT asigi thabak lobagi question paper leak oikibagi matang amadi office manungda makhoi kharana registrar ga manaraga tawkiba aron athup kaya gi marik chumbo wapam aina Thinkraba Lalolup KCP PWG
MC Unification na video ki khutang da miyam da khangalakli NIT asigi assistant professor Romi Jibu lup asina wahang pahang tawbagi video thadorakli loinana mahangna video da palliba miyoi sing asigi mathakta lup asina akan mathabak amadi miyeng changlagani asigumba aran ba thabak tawriba sing asiga wari chanana ba lup na kyarak hanna hona khibada mateng pangkhiba amadi party asigi miyoi taragi mathakta khulai ga konana phankre maram asina asigumba miyoi kaya asidagi miyamna lapna lainabasu lup asina thokpa chirol sina khangalakli ngamkhai paringda security ki thabak hena kankhat kre chandel gi new somtal khulga naknaba indo myanmar ngamkhai paringda nakna leiba mafam amada tha asigi tara marida assam rifles na burma da base toba kuki lalalup tara hatpaga loinana yamlaba khulai sing phangba ngamkhraba matung ngamkhai paring asida security na ngak senbagi thabak hena kankhat kre IGAR south na thadorpa chirol amada assam rifles ka khut thongna kiba militant sing adu cross border emergency activity da chenabani haiba khangba ngamle amadi laikhidraba sing adugi chapchaba maming matha khangdoknaba honari thodok asi thokraba matung indo myanmar border paringda hanadagi security ki section thorang hengatle border da militant sing lansil lakpa thingnaba security force na civil administration amadi intelligence agency singa khusamna duna akan mathabak lokhatpagal loinana athuba matamda lamdam asida mohsagi ing tappa pibamda hanjanba ngamlagani haibagi thajaba thamlagli Cherol Cinema Kataraduna Hai Assam Rifles ki operation da laikhidraba militant tara adudagi yamlaba khulai sing phangba ngamki khulai sing aduda AK-47 rifle taret RPG launcher ama M4 rifle ama single barrel bridge loading SBBL rifle mari yamlaba maru sing phangba ngamkhibani BDF sing taliba demand phangdri phawba khongjang makha tana changsin khigani hanba leiroi haina sanjitna phongdokre ngarang Governor of Council na Service Extension natana All Manipur BDF Employee Welfare Association na tan kiba demand sing thabakta onthoktabadagi khoisaunaraba BDF sing na changsilakpa pen down amadi gun down tawbagi matam kaktaba khongjang makhatana changsinkhigani haina All Manipur BDF Employee Welfare Association ki President Sagol Sem Sanjitna phongdokre wafam asi ngarang Manipur Press Club ki thangjing hall da pangthokiba pawgi mifam amada Sanjitna phongdokibani mahna makhatana haikibada lisingani kulumdoi gi me ahumdagi thorakliba irang asida BDF personnel singna red zone amadi buffer zone singi mafamda heavy duty tawduna lagli adubu thagi piriba salary Hekru manada yomlaga piba matik chana salary pidaba asina maram oiraga imung manung puba ngamdoktabana asigumba maram oiraga khongjang asi changsilakpani haina phongdokhi Governor Sarda Hajaning Base, Marilla Navasing Tana Virakanda, BDF Singi Tali, demanding Matikana, Pibinava, welfare site, Ablito Geninge, and the Makata, Tauriba, Tavakida, the Tijda, Sana, Yana, Koyana Fazana, Wakale, Aduna, regulation Pibirava, Matikaba, and Pibirava, 30,000 the guitar and Pibu Habase, in the Agromeno or Gazu, Maripur Gomeno or Gazu, in the Agapam, the Tabamatam, the Kulai Tabamatam, the Saptana, with the Tijit of the Wakale, Aduna. Aroiba pauda firefighting gi matamga chunaraba khuchu khulai sing Chief Secretary Prasan Kumar na ngarang khuchin nakre Imphal gi akoibada leiriba leirak sing concrete road onthoklagani lauthokre Manipur Fire Service na lamdam asida thokpa maihau langpoktagi ngakthokpa ngamnaba ahenba khongthang ama oina 15 rak suba Finance Commission Government of India gi senthang makhada leiba motorcycle ga loinana water mist fire fighting unit tara rescue equipment amadi fire proximity switch yawba water browser liter lising taruki capacity oigadaba mari amadi nongna thabak Hawan Kibagal Loinana, State Ki Sentang Makada Saba, Manipur Fire Service Ki Training Cum Conference Hall Amadi, Fire Prevention Wing Office, Manipur Ki Chief Secretary Prasan Kumar IAS na, Ngasi Haunabi Matung Inna, Sangha Kibagal Loinana, District Mapolda Laiba Fire Substation Singda Yohanaba, Lamthakre, Surachanpur, Kangpopi, Senapati, More, Jiribam, Chandel, Bisnupur, Thobal, Amadi, Imphal da gari sing adu ngasi yanthoki. Thoromaduga mari lenana Manipur ki Chief Secretary Prasan Kumar IAS na haikibada Manipur Fire Service da nongna hapsilakliba matamga chunaba khulai sing asina maihok langpok thengnabada achoba mateng ama oiregani. Ngasi
Sangariba Fire Service ki Training Cum Conference Hall amadi Fire Prevention Wing gi Office amadi Fire Fighting gi gari sing asi Manipur Fire Service ki yamna singthaningai oiba khongthang amani haiki Chief Secretary na makhatana haiki bada Fire Fighting gi kulai sing asi Churachandpur Kangpokpi Senapati More Jiribam Chandel Bisnupur Thobal amadi Imphal Fire Sub Station singda sinagadabani khudongthiba thodok sing tholokpa matamda miyamgi punsi amadi lanthum kananaba khonabada Fire Service ki personnel singna lawriba thodang asuki matik singthaningai ni haina phongdokhi